अहानबद मरोइबा पाव खुलाई पिखलकनबा गवर्नर थाकिबा मतम लोइख्रे ऑपरेशन चथबा होख्रे अरोइबा नुमित खक्तदा नोमै यांखै याउना खुलाई कया पिखलख्रे मिजोराम की राज्य सभा की एमपी ना म्यांमार ngamkhai लासिलगा लालहौबा सिंगा उनख्रे हाइदे मिजो सिंग ओइबना इमुंग मनुंग ओइना पुनसिननबा हाइखिबनि हाइना बालान बेबाना फोंदोख्रे एमपी बिमोलना गवर्नर उनादुना मणिपुर पुलिस की मपांगल हेना कंखलननबा तक्सिनख्रे हाइदे एआरगा कुकीगा नोमै कापनख्रे हाइदे थीब खंखिद्रबा एंथोनी अमदी अविनाश की मथौंगमम पांगथोकलगनी मांगख्रबा इचा अनी की हक्सांग फावबा फंगबा ngamdabaसी यामना पेंदे हाइना अपोकपिना फोंदोरकली क्वेश्चन लीक ओइबदा सेनाबा मियोय अहुमसु फागतले हाइदे मतौ करमना चालकपनो खंगदबदा हाउता खुलेन अमसुंग कैथेन मानबिगी एयर कैम मनाक्ता लामै साख्रे अमदी मार्च 9 की खोजत सेनापति तमना चलगनी हाइना फोक्सना फोंदोरगली खुरुमजरे मॉर्निंग न्यूज़ पेपर रीडिंग मिटिंग ताबिरिबा मदी ताबिरिबा सिंगबो पुष्परानी लाइश्रमना तराम नौसरी हौजिक मरोइबा पाउसिंग मियामदा संदोकना पिजरी मणिपुर दा हौखिबा कुमजा लिसिंग अनि कुलुमदोगी मे अहुमदगी हौरगा थोगली बैरांग असिबु लाक्सननबगी पांदमदा गवर्नर ना हौखिबा फेब्रुवारी 10 दा ऑर्डर थोक्तुना नुमित 8 निगी मनुंगदा लोन यादब खुलाइसिंग पिखलकनबा खंगनख्रबा मतुंग फेब्रुवारी 19 दा ऑर्डर अमामुक थोक्तुना खुलाई पिखलकनबगी मतम नुमित खरनिगा सांगदोखिबा ngarang nuthil pung 3 tabada loikhre गवर्नर ना थाकिबा मतम लोइकिबा इरोइनना तंपाकी मफम कयादा सिक्योरिटी फोर्स ना ऑपरेशन चथबा होख्रे खुलाई पिखलंगनबा थाकिबा मतमगी अरोइबा नुमित असि खक्तदा नोमै 52 याउना खुसु खुलाई कया मरुम तोंगान तोंगानबा पुलिस स्टेशन सिंगदा पिखनरके असुमना फेब्रुवारी 19 दगी ngarang फावबदा पुना खुलाई चनीगा 19 पिखलख्रे ममांगदा गवर्नर ना थाकिबा मतम हाइबदी फेब्रुवारी 10 दगिना 18 फावबदा पुना खुलाई चत्रित का सुमना मंगा पिखलखिबा दु थारगा हौजिक फावबदा खुलाई 54 हेना पिखलख्रे अदुमोइनमक रिपोर्ट असना फाइल तौबा मतम असि फावबददी मणिपुर पुलिस डिपार्टमेंट की माइकेदगी ऑफिशियल ओइबा चपचाबा खुलाई मसिंगदी खंगलकपा लेट्री बिष्णुपुर डिस्ट्रिक्ट की बिष्णुपुर पुलिस स्टेशन दसु खुलाई सिंह पिखनरखे मिजोराम की राज्य सभा के एमपी के बालान बेनाना अवांग नोंपोक नोंसुप थांबा म्यांमार बु खुदुम चंदुना लेरिबा लेबाक अदुगी खुलाई पाइबा लालहौबा चिन नेशनल फ्रंट आर्मी सिंगा उन्नदुना इंडिया दा पुलसी हाइना फोंदोख्रे मिजो सिंगी ओइबना इमुंग मनुंग ओइना पुनसिननबा हाइबनी हाइना एमपी बालान बेनाना फोंदोखी एमपी असना मिजोराम दगी ngamkhai लासिलगा खोंगना म्यांमार मनुंग संगदुना हौजिकमक अवांग नोंसुप थांबा म्यांमार की इंडिया का ताइना बंगमखै परिंगबो खुदुम चंदुना लेरिबा म्यांमार की लालहौबसिंग अदुगी चिनलैंड काउंसिल कैंप अमसोंग ऑफिस दा हक्थेंगना चतुना लालहौबसिंग अदुगा उनखी खोंसत असदा लालहौबसिंग अदुगा वारी सानारदुना म्यांमार दा हौजिक लेंगाक लेत्रबनिना ट्राइबल सिंगी ई मरी ओइना इंडिया दा पुलस हैबो वाफम हौदोखिबनी महाकना महाकी खोंसत असिगी मतंगदा मिजोराम की गवर्नर बिही के सिंह अमसुंग असम राइफल्स दा पाउ पिरबा तुंगता खोंगना म्यांमार ngamkhai लानसिंदुना चंगबनी हाइना फोंदोखी
ꯃꯍꯥꯛꯅꯁꯨ ꯅꯦꯁꯅꯦꯜ ꯐ꯭ꯔꯟꯠ ꯑꯥꯔꯃꯤꯒꯤ ꯀꯥꯎꯟꯁꯤꯜ ꯃꯦꯝꯕꯔꯁꯤꯡ ꯎꯅꯗꯨꯅ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕ ꯑꯃꯁꯨꯡ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕꯒꯤ ꯃꯔꯤ ꯍꯦꯟꯅ ꯆꯦꯠꯁꯤꯜꯍꯟꯅꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯗ ꯀꯨꯝꯖꯥ 2012ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯒꯤ ꯃꯇꯨꯡꯗꯒꯤ ꯃꯤꯂꯤꯇꯔꯤ ꯀꯨ ꯇꯧꯗꯨꯅ ꯂꯩꯉꯥꯛ ꯄꯥꯏꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯨꯞ ꯀꯌꯥꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁꯔꯨꯛꯁꯤꯡ ꯖꯨꯟꯇꯥꯗꯒꯤ ꯃꯨꯜꯂꯒ ꯄꯥꯏꯁꯤꯟꯈꯤꯕꯅꯤ꯫ ꯀꯨ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯆꯤꯟꯀꯨꯀꯤ ꯖꯣ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ 90,000 ꯍꯦꯟꯅ ꯃꯤꯖꯣꯔꯥꯝꯒꯤ ꯉꯝꯈꯩ ꯄꯔꯤꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯗꯨꯗ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯃꯤꯖꯣ ꯅꯦꯁꯅꯦꯜ ꯐ꯭ꯔꯟꯠ (MNF) ꯂꯩꯉꯥꯛꯅ ꯃꯈꯣꯏꯒꯤꯗꯃꯛ ꯇꯉꯥꯏꯐꯗꯕ ꯄꯣꯠꯂꯝꯁꯤꯡ ꯃꯇꯦꯡ ꯄꯥꯡꯗꯨꯅꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯑꯗꯨ ꯄꯜꯂꯗꯨꯅ ꯍꯥꯏꯈꯤ, "ꯆꯤꯟ ꯅꯦꯁꯅꯦꯜ ꯐ꯭ꯔꯟꯠ ꯑꯥꯔꯃꯤꯁꯤꯡꯅ ꯃꯤꯖꯣꯔꯥꯝ ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩ ꯄꯔꯤꯡ ꯑꯁꯤ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯂꯩꯔꯤꯕꯅ ꯃꯈꯣꯏꯒ ꯍꯦꯟꯅ ꯑꯐꯕ ꯃꯔꯤ ꯑꯃ ꯁꯥꯒꯠꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ"꯫ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛꯀꯤ ꯑꯌꯥꯕ ꯂꯧꯈꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗ MP ꯅ ꯍꯥꯏ, "ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯗꯨ ꯂꯅꯥꯏ ꯑꯣꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯈꯛꯅꯤ"꯫ ꯆꯌꯣꯜ 2ꯒꯤ ꯃꯃꯥꯡꯗ ꯒꯚꯔꯅꯔ ꯑꯃꯁꯨꯡ ꯑꯁꯥꯝ ꯔꯥꯏꯐꯜꯁꯇ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯄꯥꯎ ꯄꯤꯈꯤ꯫ ꯃꯍꯥꯛꯅ ꯗꯦꯜꯂꯤꯗ ꯍꯜꯂꯛꯄ ꯃꯇꯨꯡꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇꯔ ꯎꯅꯗꯨꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯥꯜꯍꯧꯕꯁꯤꯡ ꯎꯅꯔꯛꯄꯒꯤ ꯃꯇꯥꯡꯗ ꯄꯥꯎ ꯇꯝꯒꯅꯤ ꯍꯥꯏꯈꯤ꯫ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩ ꯄꯔꯤꯡ ꯑꯁꯤ ꯀꯤꯂꯣꯃꯤꯇꯔ 1,462 ꯁꯥꯡꯕ ꯄꯔꯤꯡ ꯑꯁꯤ ꯇꯥꯏꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯉꯝꯈꯩ ꯑꯁꯤ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ, ꯅꯥꯒꯥꯂꯦꯟꯗ, ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯃꯤꯖꯣꯔꯥꯝꯒꯤ ꯁꯔꯨꯛꯁꯤꯡ ꯑꯣꯏꯔꯤ꯫ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯉꯝꯈꯩ ꯄꯔꯤꯡ ꯑꯁꯤꯒꯤ ꯑꯌꯥꯝꯕ ꯁꯔꯨꯛ ꯁꯝꯕꯜ ꯈꯥꯗꯅ ꯂꯩꯔꯤ꯫ ꯂꯣꯏꯅꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯔꯦꯖꯤꯝꯒꯤ ꯃꯈꯥꯗ ꯀꯤꯂꯣꯃꯤꯇꯔ 13 ꯐꯥꯎꯕ ꯑꯁꯤ ꯆꯦ ꯆꯥꯡ ꯑꯃꯠꯇ ꯌꯥꯎꯗꯅ ꯆꯪꯊꯣꯛ-ꯆꯪꯁꯤꯟ ꯇꯧꯕ ꯌꯥꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔ ꯊꯥꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯔꯦꯖꯤꯝ ꯂꯧꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯉꯝꯈꯩ ꯂꯥꯟꯊꯣꯛ-ꯂꯥꯟꯁꯤꯟ ꯇꯧꯔꯒ ꯆꯪꯊꯣꯛ-ꯆꯪꯁꯤꯟ ꯇꯧꯕꯗ ꯑꯊꯤꯡꯕ ꯊꯝꯂꯨꯔꯕ ꯃꯇꯨꯡꯗ ꯀꯤꯂꯣꯃꯤꯇꯔ 10 ꯐꯥꯎꯕ ꯏꯟꯗꯤꯌꯥꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯒꯤ ꯑꯌꯥꯕ ꯌꯥꯎꯔꯒ ꯆꯪꯊꯣꯛ-ꯆꯪꯁꯤꯟ ꯇꯧꯕꯒꯤ ꯑꯌꯥꯕ ꯄꯤꯔꯛꯈꯤꯕꯅꯤ꯫ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯦꯡꯂꯦꯞ ꯁꯕ ꯗꯤꯚꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯈꯧꯄꯤꯖꯥꯡ ꯚꯤꯂꯦꯖꯗ 53 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀ ꯁꯨ ꯆꯠꯅꯗꯕ ꯀꯨꯀꯤꯒꯤ ꯂꯥꯜꯍꯧꯂꯨꯞ ꯑꯃ ꯑꯣꯏꯔꯤꯕ UKNAꯒ ꯉꯔꯥꯡ ꯅꯨꯃꯤꯠꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 12:30 ꯇꯥꯔꯛꯄꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯟꯅꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯣꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ MP ꯗꯣꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯕꯥꯂꯥ ꯎꯅꯗꯨꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯃꯄꯥꯡꯒꯜ ꯍꯦꯟꯅ ꯀꯟꯈꯠꯍꯟꯅꯕꯒꯤ ꯋꯥꯐꯝ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 5 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯒꯚꯔꯅꯔ ꯎꯅꯔꯨꯕꯒꯤ ꯃꯇꯥꯡꯗ MPꯒꯤ ꯑꯣꯐꯤꯁꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ, ꯎꯅꯕ ꯑꯗꯨꯗ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯒꯤ ꯂꯣꯏꯅꯕꯤ ꯑꯣꯂꯤꯚꯤꯌꯥ ꯊꯧꯅꯥꯎꯖꯝꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯍꯟꯅꯕ ꯑꯃꯗꯤ ꯑꯋꯥꯕ ꯅꯪꯂꯕꯁꯤꯡꯗ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯤꯅꯅꯕꯒꯤ ꯋꯥꯐꯝ ꯀꯌꯥꯃꯔꯨꯝ ꯈꯟꯅꯈꯤ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ, ꯃꯅꯤꯄꯨꯔ ꯄꯥꯎ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯇꯥꯃꯤꯟꯅꯁꯤ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃ ꯍꯦꯛꯇ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯥꯌꯣꯛꯅꯒꯗꯕ ꯐꯣꯔꯁ ꯑꯃ ꯑꯣꯏꯕ ꯃꯔꯝꯅ ꯍꯦꯟꯅ ꯃꯇꯤꯛ ꯃꯉꯝ ꯂꯩꯍꯟꯅꯕꯒꯤ ꯋꯥꯐꯝ ꯇꯛꯁꯤꯟꯈꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯆꯤꯡ ꯑꯃꯗꯤ ꯇꯝꯒꯤ ꯃꯤꯌꯥꯝꯅ ꯄꯥꯏꯅꯔꯤꯕ ꯂꯣꯟꯅ ꯌꯥꯗꯕ ꯈꯨꯠꯂꯥꯏꯁꯤꯡ ꯂꯧꯈꯠꯅꯕꯒꯤ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯥꯏꯋꯦꯁꯤꯡꯗ ꯅꯤꯡꯇꯝꯅ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯍꯜꯂꯒꯅꯤ ꯍꯥꯏꯅ ꯒꯚꯔꯅꯔꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯔꯥꯝꯅ ꯑꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯑꯊꯨꯕꯗ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯅꯅꯕꯁꯨ ꯐꯣꯡꯗꯣꯛꯂꯝꯈꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯂꯩꯃꯈꯣꯡꯗ ꯂꯩꯕ 57 ꯃꯥꯎꯟꯇꯦꯟ ꯗꯤꯚꯤꯖꯟꯒꯤ ꯀꯦꯝꯞꯇꯒꯤ ꯃꯥꯡꯈ꯭ꯔꯕ ꯂꯥꯏꯁ꯭ꯔꯝ ꯀꯃꯜ ꯕꯥꯕꯨꯒꯤ ꯋꯥꯊꯣꯛ ꯑꯁꯤꯗꯁꯨ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯅꯅꯕ ꯇꯛꯁꯤꯟꯈꯤ꯫ ꯒꯚꯔꯅꯔꯅ ꯊꯕꯛ ꯊꯧꯔꯝ ꯄꯥꯏꯈꯠꯄ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯊꯥꯖꯕ ꯂꯩꯅꯅꯕ ꯑꯃꯗꯤ ꯃꯉꯝ ꯁꯥꯅꯕꯒꯤꯗꯃꯛ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯂꯣꯀꯦꯜ ꯑꯦꯗꯚꯥꯏꯖꯔ ꯈꯔ ꯍꯥꯞꯅꯕꯒꯤ ꯋꯥꯐꯝꯁꯨ ꯄꯨꯈꯠꯂꯝꯈꯤ꯫
ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯌꯥꯏ ꯀꯌꯥꯕ ꯆꯤꯟꯖꯥꯛꯁꯤꯡ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯅꯕ, ꯄꯣꯄꯤ ꯊꯥꯕ ꯊꯤꯡꯅꯅꯕ ꯑꯃꯗꯤ ꯗ꯭ꯔꯒ ꯂꯂꯣꯟꯕꯁꯤꯡ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯅꯅꯕꯒꯤ ꯋꯥꯐꯝꯁꯨ ꯄꯨꯈꯠꯂꯝꯈꯤ꯫ MP ꯕꯤꯃꯣꯜꯒꯤ ꯂꯣꯏꯅꯕꯤ ꯑꯣꯂꯤꯚꯤꯌꯥ ꯊꯧꯅꯥꯎꯖꯝꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯑꯋꯥꯕ ꯇꯥꯔꯕ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤꯗꯃꯛ ꯑꯍꯦꯟꯕ ꯊꯧꯔꯥꯡ ꯈꯔ ꯄꯥꯏꯈꯠꯄꯤꯅꯅꯕ ꯒꯣꯚꯔꯅꯔꯅ ꯊꯝꯈꯤ꯫ ꯂꯣꯏꯅꯅ ꯒꯣꯚꯔꯅꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯤꯔꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯐꯣꯡꯗꯣꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯁꯤꯡꯖꯃꯩ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯀ꯭ꯂꯕ 10ꯒꯤ ꯑꯄꯨꯟꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯅ ꯀꯥ ꯍꯦꯟꯅ ꯂꯥꯡꯕ ꯏꯟꯇꯔꯇꯦꯟꯃꯦꯟꯠ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯇꯧꯔꯣꯏ ꯍꯥꯏꯅ ꯋꯥꯔꯦꯞꯅꯈ꯭ꯔꯦ꯫ ꯉꯔꯥꯡ ꯂꯩꯁꯥꯡꯊꯦꯝ ꯂꯩꯀꯥꯏꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯁꯤꯗ ꯌꯥꯋꯥ ꯁꯤꯡꯖꯃꯩ ꯂꯩꯁꯥꯡꯊꯦꯝ ꯂꯩꯀꯥꯏ, ꯑꯦꯁ ꯔꯣꯏ ꯁꯤꯡꯖꯃꯩ ꯊꯣꯉꯥꯝ ꯂꯩꯀꯥꯏ, SUO ꯁꯤꯡꯖꯃꯩ ꯇꯣꯞ ꯂꯩꯀꯥꯏ, ꯁꯦꯗꯣ ꯁꯤꯡꯖꯃꯩ ꯁꯥꯄꯝ ꯂꯩꯀꯥꯏ, SDO ꯁꯤꯡꯖꯃꯩ ꯃꯌꯦꯡꯕꯝ ꯂꯩꯀꯥꯏ, EC ꯁꯤꯡꯖꯃꯩ ꯑꯣꯏꯅꯥꯝ ꯊꯤꯡꯉꯦꯜ, OLIC ꯁꯤꯡꯖꯃꯩ ꯑꯣꯀ꯭ꯔꯝ ꯂꯩꯀꯥꯏ, ADC ꯀꯋꯥ ꯑꯁꯦꯝ ꯂꯩꯀꯥꯏ, WAC ꯋꯥꯏꯈꯣꯝ ꯂꯩꯀꯥꯏ ꯑꯃꯗꯤ WVSD ꯋꯥꯏꯈꯣꯝ ꯂꯩꯀꯥꯏ, ꯍꯤꯖꯝ ꯂꯝꯄꯥꯛꯅ ꯆꯤꯡꯕꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯃꯗꯤ ꯀꯥ ꯍꯦꯟꯅ ꯂꯥꯡꯕꯁꯤꯡ ꯇꯧꯗꯅꯕ ꯋꯥꯔꯦꯞꯅꯈꯤꯕꯅꯤ꯫ ꯃꯤꯐꯝ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡ ꯌꯥꯋꯥꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯩꯁꯥꯡꯊꯦꯝ ꯃꯅꯤꯀꯥꯟꯇꯅ ꯍꯥꯏ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯑꯃꯗꯤ ꯑꯋꯥꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯇꯧꯒꯗꯕ ꯑꯃꯗꯤ ꯇꯧꯔꯣꯏꯗꯕꯁꯤꯡꯒꯤ ꯃꯇꯥꯡꯗ ꯁꯤꯡꯖꯃꯩꯒꯤ ꯑꯣꯏꯅꯁꯨ ꯈꯟꯅꯔꯦ꯫ ꯇꯣꯁ ꯔꯦꯂꯤ ꯆꯠꯄ ꯑꯗꯨ ꯂꯩꯀꯥꯏ 9 ꯊꯣꯛꯅ ꯆꯦꯟꯗꯕ, ꯃꯈꯜ ꯑꯃꯠꯇꯒꯤ ꯏꯟꯇꯔꯇꯦꯟꯃꯦꯟꯠ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯥꯡꯊꯣꯛꯇꯕ, ꯑꯍꯧꯕ ꯃꯥꯏꯛ ꯌꯥꯔꯤꯕ ꯃꯈꯩ ꯁꯤꯖꯤꯟꯅꯗꯕ, ꯁ꯭ꯄꯣꯔꯠꯁꯀꯤ ꯑꯥꯏꯇꯦꯝ ꯈꯨꯗꯤꯡꯃꯛ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 6ꯀꯤ ꯃꯃꯥꯡꯗ ꯂꯣꯏꯁꯤꯟꯕ, ꯂꯣꯏꯅꯅ ꯊꯥꯕꯜ ꯆꯣꯡꯕꯅꯆꯤꯡꯕ ꯄꯥꯡꯊꯣꯛꯇꯕ ꯑꯁꯤꯅꯆꯤꯡꯕꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯗ ꯂꯩꯀꯥꯏꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯌꯥꯝꯅꯁꯨ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯁꯤꯕꯨ ꯉꯥꯛꯅ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯈꯤ꯫ ꯁꯪꯁꯛꯇꯒꯤ ꯇꯦꯡꯅꯧꯄꯜ ꯇꯥꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 100-2A ꯒꯤ ꯀꯤꯂꯣꯃꯤꯇꯔ 200-2 ꯁꯥꯡꯕ ꯂꯝꯕꯤ ꯑꯁꯤ ꯂꯦꯟ 2 ꯄꯥꯛꯅ ꯁꯦꯝꯒꯗꯧꯔꯤꯕ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯀꯝꯄꯦꯅꯤ ꯅꯠꯇ꯭ꯔꯒ ꯐꯥꯔꯝꯁꯤꯡꯅ ꯂꯝꯕꯤ ꯁꯦꯝꯅꯕ ꯇꯦꯟꯗꯔ ꯊꯥꯔꯛꯄꯗ ꯄ꯭ꯔꯣꯖꯦꯛꯠ ꯀꯣꯁꯠꯀꯤ ꯃꯈꯥꯗ ꯊꯕꯛ ꯁꯨꯅꯅꯕ ꯊꯥꯕꯤꯒꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯖꯦꯛꯠ ꯀꯣꯁꯠꯇꯒꯤ ꯍꯟꯊꯔꯒ ꯊꯕꯛ ꯁꯨꯅꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯂꯝꯕꯤ ꯄꯔꯤꯡ ꯑꯁꯤꯗ ꯇꯥꯔꯤꯕ ꯈꯨꯟ 25ꯅ ꯑꯊꯤꯡꯕ ꯊꯝꯒꯅꯤ ꯍꯥꯏꯅ ꯌꯨꯅꯥꯏꯇꯦꯗ ꯁꯤꯅꯤꯌꯔ ꯁꯤꯇꯤꯖꯟꯁ ꯐꯣꯔꯝ 43 ꯐꯨꯡꯌꯥꯔ ꯀꯦꯟꯗ꯭ꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯔꯤꯕ ꯃꯤꯌꯥꯝꯕꯨ ꯃꯤꯡ ꯍꯦꯛꯇꯃꯛ ꯀꯛꯊꯠꯄꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯝꯗꯦ ꯍꯥꯏꯗꯨꯅ IDPꯁꯤꯡ ꯃꯤꯡ ꯀꯛꯄꯒꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯆꯨꯔꯥꯆꯥꯟꯄꯨꯔ ꯃꯩꯇꯩ ꯌꯨꯅꯥꯏꯇꯦꯗ ꯀꯝꯃꯤꯇꯤ CMUCꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯝꯃꯤꯇꯤ ꯑꯁꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2019ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟꯖꯦꯜꯂꯛꯇꯨꯅ ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯀꯌꯥꯗ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯏꯄꯥ ꯏꯃꯥ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥꯕꯨ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯝꯗꯦ ꯍꯥꯏꯗꯨꯅ ꯃꯤꯡ ꯀꯛꯄꯤꯕ ꯍꯥꯏꯕꯁꯤ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯌꯨꯝ ꯃꯀꯩ ꯃꯩꯅ ꯇꯨꯝꯅ ꯊꯥꯗꯣꯛꯄꯤꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯏꯔꯥꯡ ꯑꯁꯤꯒꯤ ꯚꯤꯛꯇꯤꯝ ꯅꯠꯇꯦ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯅꯤꯡꯗꯨꯅ ꯂꯩꯈꯤꯕ ꯅꯠꯇꯦ, ꯑꯋꯥꯠꯄꯅ ꯄꯤꯛ ꯊꯜꯂꯤꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯈꯪꯐꯝ ꯊꯣꯛꯏ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯃꯆꯥ ꯃꯁꯨ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯁꯦꯜ ꯇꯥꯟꯅꯕꯒꯤꯗꯃꯛ ꯀꯦꯝꯞ ꯑꯁꯤꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯈꯤꯕ IDPꯁꯤꯡꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗꯦ ꯍꯥꯏꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇꯒꯤ ꯃꯤꯡ ꯀꯛꯊꯠꯄꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯌꯥꯅꯤꯡꯗꯦ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯇꯒꯤ ꯃꯤꯡ ꯀꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯔꯤꯚꯣꯜꯚ ꯇꯧꯕꯤꯌꯨ꯫ IDPꯁꯤꯡꯒꯤ ꯃꯤꯡ ꯔꯤꯂꯤꯐ ꯀꯦꯝꯞꯇꯒꯤ ꯍꯦꯛꯇꯃꯛ ꯀꯛꯊꯠꯄ ꯍꯥꯏꯕꯁꯤ ꯀꯥꯡꯂꯣꯟꯒꯤ ꯋꯥꯡꯃꯗꯅꯤ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯨꯝꯅ ꯍꯤꯡꯅꯤꯡꯂꯤꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ, ꯑꯗꯨꯕꯨ ꯃꯔꯥꯏꯕꯛꯀꯤꯅꯤ ꯈꯜꯂꯒ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯃꯤꯟꯅꯁꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯅꯤꯡꯗꯕ ꯅꯠꯇꯦ꯫ ꯎꯠ ꯑꯣꯟꯈ꯭ꯔꯕ ꯂꯝꯄꯥꯛꯀꯨꯝ
ꯇꯦꯝꯊꯣꯛꯄꯤꯈ꯭ꯔꯕ ꯃꯈꯣꯏ ꯃꯁꯥꯒꯤ ꯃꯌꯨꯝ ꯏꯪꯈꯣꯜ ꯑꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯍꯦꯛꯇꯃꯛ ꯆꯪꯂꯒ ꯂꯩꯔꯨꯒꯗꯧꯔꯤꯕꯅꯣ? ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟ ꯄꯨꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯔꯤ ꯂꯩꯅꯕ DC, SDC ꯑꯃꯗꯤ SDOꯁꯤꯡꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯃꯇꯤꯛ ꯆꯥꯕ ꯅꯣꯡꯃꯒꯤ ꯈꯨꯠꯁꯨꯃꯜ ꯄꯤꯗꯨꯅ ꯃꯤꯅꯨꯡꯁꯤ ꯊꯝꯕꯤꯌꯨ ꯍꯥꯏꯅꯁꯨ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯆꯦꯔꯣꯜ ꯑꯁꯤꯗ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯈꯨꯃꯟ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯁ ꯑꯦꯟ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯦꯁꯣꯁꯤꯌꯦꯁꯟ, ꯈꯨꯛꯃꯥ, ꯃꯌꯥꯡ ꯏꯝꯐꯥꯜꯅ ꯀꯣꯟꯕ ꯃꯐꯝꯁꯤꯡ ꯑꯃꯗꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯈꯨꯡꯒꯪꯁꯤꯡꯗ ꯌꯥꯎꯁꯪꯒ ꯃꯔꯤ ꯂꯩꯅꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯃꯗꯤ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯅ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯀꯨꯃꯥꯛꯀꯤ ꯑꯈꯟꯅꯕ ꯃꯤꯐꯝ ꯑꯃꯅ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯈꯨꯛꯃꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯀꯨꯛꯃꯥ ꯃꯌꯥꯡ ꯏꯝꯐꯥꯜꯒꯤ ꯑꯈꯟꯅꯕ ꯃꯤꯐꯝ ꯑꯃꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯅ ꯀꯣꯟꯕ ꯃꯐꯝꯁꯤꯡ ꯑꯃꯗꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯈꯨꯡꯒꯪꯁꯤꯡꯗ ꯊꯥ ꯑꯁꯤꯒꯤ 14ꯗꯒꯤ ꯍꯧꯒꯗꯧꯔꯤꯕ ꯌꯥꯎꯁꯪꯒ ꯃꯔꯤ ꯂꯩꯅꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯃꯔꯨꯑꯣꯏꯅ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯅ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕꯒꯤ ꯊꯧꯔꯝ ꯑꯃꯠꯇ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯃꯁꯤꯗ ꯅꯠꯇꯅ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯅ ꯀꯣꯟꯕ ꯃꯐꯝꯁꯤꯡꯗ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯑꯃꯗꯤ ꯗꯦꯕ ꯀꯔꯃꯅꯆꯤꯡꯕꯗ ꯃꯃꯥꯡꯗ ꯐꯝꯂꯤꯕ ꯚꯥꯕꯣꯛꯁꯤꯡꯗ ꯁꯦꯜ ꯊꯥꯕꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯖꯗꯕꯁꯤꯡꯗ ꯍꯦꯟꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯍꯟꯕꯇ ꯅꯠꯇꯅ ꯏꯄꯥ-ꯏꯄꯨꯒꯤ ꯍꯥꯛꯇꯛꯇꯒꯤ ꯂꯩꯔꯛꯂꯤꯕ ꯊꯛ-ꯈꯥꯒꯤ ꯑꯃꯗꯤ ꯊꯧꯒꯜꯂꯣꯟꯗ ꯌꯥꯝꯅ ꯑꯀꯥꯏꯕ ꯄꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯗꯛꯇꯒꯤ ꯊꯤꯡꯖꯤꯜꯂꯦ, ꯂꯣꯏꯅꯅ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯗ ꯂꯥꯏ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯋꯥꯈꯜ ꯈꯟꯗꯅ ꯌꯥꯝꯅ ꯁꯦꯜ ꯆꯪꯅ ꯐꯤꯖꯪꯅꯆꯤꯡꯕ ꯈꯜꯂꯤꯕ ꯑꯃꯗꯤ ꯍꯩꯖꯤꯡꯄꯣꯠꯀꯤ ꯆꯥꯅ ꯊꯛꯅꯕꯗ ꯊꯣꯏꯅ ꯍꯦꯟꯅ ꯁꯦꯜ ꯆꯪꯍꯜꯂꯤꯕ ꯑꯁꯤꯅꯁꯨ ꯃꯇꯝꯒꯤ ꯆꯠꯅꯕꯤꯗ ꯌꯥꯎꯕ ꯉꯝꯗ꯭ꯔꯕ ꯕꯣꯔ ꯀꯩꯅꯥ ꯑꯅꯤꯗ ꯍꯦꯟꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯍꯟꯕ ꯃꯔꯝꯅ ꯈꯨꯗꯛꯇꯒꯤ ꯂꯦꯞꯄꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯀꯨꯛꯃꯥꯅ ꯊꯝꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯊꯧꯑꯣꯏꯗꯗꯨꯅ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯕꯗꯤ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯃꯁꯥ ꯃꯁꯥꯅ ꯑꯃꯗꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯁꯤꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯇꯦꯛꯆꯥꯛ ꯄꯨꯒꯗꯕꯅꯤ, ꯂꯣꯏꯅꯅ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯕꯨ ꯂꯩꯕꯥꯛꯀꯤ ꯑꯍꯣꯡꯕ ꯄꯥꯝꯗꯕ ꯋꯥꯈꯜ ꯄꯤꯛꯄ ꯃꯤꯑꯣꯏꯁꯤꯡꯅꯤ ꯍꯥꯏꯅ ꯀꯨꯛꯃꯥꯅ ꯂꯧꯒꯅꯤ꯫ ꯋꯥꯔꯦꯞꯁꯤꯡ ꯑꯁꯤ ꯊꯕꯛ ꯇꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯈꯨꯗꯣꯡꯆꯥꯅꯕꯒꯤꯗꯃꯛ ꯂꯩꯀꯥꯏ-ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯀ꯭ꯂꯕ, ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅꯁꯨ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯟꯕꯤꯅꯅꯕ ꯆꯦꯔꯣꯜ ꯑꯁꯤꯗ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯁꯤꯡꯖꯃꯩ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯗꯤꯐꯔꯦꯟꯠꯂꯤ ꯑꯦꯕꯜ ꯄꯔꯁꯟꯁꯤꯡꯗ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯒꯤ ꯄꯦꯟꯁꯟ ꯉꯔꯥꯡ ꯌꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯄꯦꯟꯁꯟ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝ ꯅ꯭ꯌꯨ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯤꯡꯖꯃꯩ NDOSꯅ ꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤ MPCCꯒꯤ PCC ꯃꯦꯝꯕꯔ ꯑꯣꯏꯅꯥꯝ ꯔꯣꯃꯦꯟꯒꯤ ꯁꯤꯡꯖꯃꯩ ꯑꯣꯏꯅꯥꯝ ꯊꯤꯡꯉꯦꯜꯗ ꯂꯩꯕ ꯃꯁꯥꯒꯤ ꯌꯨꯝꯗ ꯑꯆꯝꯕ ꯊꯧꯔꯝ ꯑꯃꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯄꯦꯟꯁꯟꯒꯤ ꯁꯦꯟꯐꯝꯁꯤꯡ ꯌꯦꯟꯊꯣꯛꯂꯗꯨꯅ ꯑꯣꯏꯅꯥꯝ ꯔꯣꯃꯦꯟꯅ ꯍꯥꯏ ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯗꯤꯐꯔꯦꯟꯠꯂꯤ ꯑꯦꯕꯜ ꯄꯔꯁꯟꯁꯤꯡꯗ ꯊꯥꯒꯤ ꯄꯦꯟꯁꯟ ꯂꯨꯄꯥ ꯂꯤꯁꯤꯡ ꯑꯃꯈꯛ ꯌꯦꯟꯊꯣꯛꯂꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯄꯦꯟꯅꯤꯡꯉꯥꯏ ꯑꯣꯏꯗꯦ, ꯄꯦꯟꯁꯟꯒꯤ ꯁꯦꯟꯐꯝ ꯍꯦꯟꯒꯠꯍꯟꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯇꯝ-ꯃꯇꯝꯒꯤ ꯑꯣꯏꯅ ꯈꯟꯅꯒꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯊꯥ-ꯊꯥꯒꯤ ꯄꯦꯟꯁꯟ ꯌꯦꯟꯊꯣꯛꯄꯒꯤ ꯊꯕꯛ ꯍꯧꯈꯤꯕ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗꯒꯤ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯌꯥꯏꯐ-ꯊꯧꯔꯥꯡ ꯀꯌꯥ ꯄꯥꯏꯈꯠꯄ ꯍꯥꯏꯕꯁꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯊꯕꯛ ꯑꯃꯅꯤ꯫ ꯃꯈꯣꯏꯕꯨ ꯅꯤꯡꯊꯤꯅ ꯁꯧꯒꯠꯄꯤꯔꯕꯗꯤ ꯃꯈꯣꯏꯅ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯊꯕꯛ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯈꯣꯏꯕꯨ ꯍꯟꯊꯅ ꯌꯦꯡꯕꯤꯕꯒꯤ ꯃꯑꯣꯡ ꯑꯃ ꯁꯣꯁꯥꯏꯇꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤ-ꯁꯦꯟꯕꯤꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯏꯊꯧꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯣꯏꯕꯨ ꯃꯔꯣꯝꯗꯣꯝ ꯍꯤꯡꯕ ꯉꯝꯖꯅꯅꯕ ꯒꯣꯚꯔꯟꯃꯦꯟꯠꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯄꯥꯏꯈꯠꯄ ꯆꯨꯝꯃꯤ꯫ ꯑꯈꯟꯅꯕ ꯁ꯭ꯀꯤꯝ ꯑꯃ ꯃꯈꯣꯏꯒꯤꯗꯃꯛ ꯄꯥꯏꯈꯠꯄ ꯇꯉꯥꯏꯐꯗꯦ꯫ ꯂꯅꯥꯏ ꯃꯤꯑꯣꯏ ꯈꯔꯈꯛꯅ ꯃꯈꯣꯏꯒꯤ ꯌꯥꯏꯐ-ꯊꯧꯔꯥꯡ ꯈꯔ ꯄꯥꯏꯈꯠꯄꯅꯗꯤ ꯃꯈꯣꯏꯒꯤ ꯑꯄꯦꯟꯕ ꯑꯣꯏꯔꯣꯏ꯫ ꯃꯈꯣꯏꯕꯨ ꯃꯔꯣꯝꯗꯣꯝ ꯍꯤꯡꯖꯕ ꯉꯝꯅꯕ ꯂꯩꯉꯥꯛꯅ ꯊꯧꯔꯥꯡ ꯄꯥꯏꯈꯠꯇꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯂꯩꯉꯥꯛꯅ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯇ꯭ꯔꯕꯗꯤ ꯃꯈꯣꯏ ꯑꯇꯣꯞꯄꯒꯤ ꯃꯇꯦꯡ ꯅꯤꯗꯨꯅꯇ ꯂꯩꯔꯒꯅꯤ꯫ ꯃꯍꯥꯛꯀꯤ ꯑꯣꯏꯅꯗꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯄꯥꯏꯈꯠꯈꯤꯒꯅꯤ, ꯀꯅꯥꯒꯨꯝꯕꯁꯤꯡꯅꯁꯨ ꯄꯥꯏꯈꯠꯄꯤꯌꯨ ꯍꯥꯏꯈꯤ꯫ ꯐꯌꯦꯡ ꯍꯥꯏꯁ꯭ꯀꯨꯜꯗ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯛꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯃ BP ꯁ꯭ꯇ꯭ꯔꯣꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯕꯗꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯏꯝꯄꯥꯋꯔꯃꯦꯟꯠ ꯑꯣꯐ ꯄꯔꯁꯟ ꯋꯤꯠ ꯗꯤꯁꯑꯦꯕꯤꯂꯤꯇꯤꯁ, ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯁꯣꯁꯤꯌꯦꯜ ꯖꯁꯇꯤꯁ ꯑꯦꯟꯗ ꯏꯝꯄꯥꯋꯔꯃꯦꯟꯠꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯌꯨꯅꯥꯏꯇꯦꯗ ꯄꯤꯄꯜꯁ ꯐ꯭ꯔꯟꯠ UPF ꯃꯅꯤꯄꯨꯔꯅ ꯔꯤꯂꯤꯐ ꯀꯦꯝꯞ ꯀꯃꯤꯇꯤꯒ ꯈꯨꯠꯁꯝꯅꯗꯨꯅ ꯗꯤꯁꯑꯦꯕꯤꯂꯤꯇꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ꯫
सर्टिफिकेट खुसिनबगी थौरमदा UPF की प्रेसिडेंट नोंथोंबम रूपचंद्रन हाई कुमजा लिसिंग अनि कुलुमदोगी मे थादगी खुसेमगी लान मरम ओइरगा मयुम मकई मै थादोख्रबा इंटरनली डिस्प्लेस पर्सन सिंगना लेरिबा मफम सिंग अदुदगी ITP सिंगी मिंग कक्थले हाइबा वाफम पाउसे दहंदक मरक याउनरखिबा अदुमक यामना लाइबक थीबनी IDP सिंगना थेंगनरिबा खुदोंग चादबा सिंग मरी लेनबा सिंगना कोहननबा मिजेंग संगफम थोई मिंग कक्थले हारिबा रिलीफ कैंप लेरिबा मियो सिंग मखोइसु हिंगदबा यादबना थबक चटपा माहि मसिन तंबा चटपा ओइरंबा याय असिगुम्बा कया सि वाहंग पाहंग चथदना हेक्तमक मिंग कक्थतपगी थवोंग असिमक तौहनिंगदे हाइखि स्टेट असिदा थोकलिबा थौदोक कयाना तंगदु लैता हंदबता नतना लमदम असिगी सेमिटलोंदसु खम थेंगना सोकले ओइरक्लिबा फिबम असिदा नुपी ओइबिसिंगसु अमतोइना थौदांग पांगलसे हाइना प्रोग्रेसिव एलायंस फॉर लीडरशिप एंड एम्पावरमेंट ऑफ मदर्स पलेमगी प्रेसिडेंट कुमाबम जिबोल मलाना फोंदोरक्ले इरमदमगी निंगोल सिंह सिंथा पांगलसे हाइबा अवेयरनेस कैंपेन अमा ओइना यूनिट सिंह हांगदुना थबक पाइखलगनी इम्फाल वेस्ट डिस्ट्रिक्ट की मनुंग चनबा मोइदांग पोक खुनौ ममांग लकाई कम्युनिटी हॉल दा पांगथोकपा पलेमगी मसा लोइसंग हांगदोकपगी थौरमगा मरी लेनना वाफम असी फोंदोकलदुना महाकना हाई पलेमगी पांदम ओइना निंगोल सिंगना इरेपाक असिगी कदाई फावबा थौदांग लौबा याबगे लेरिबा सेमिलोनगी फिबम असी हेना चौखनबा थौदांग पाइखतपा अमदी मचोय मचोय तारबा खुनाई असिबो पुनसिनबा नुपी ओइबिसिंगना लौगदबा थौदांग हाइबसिदा मांग थादुना चंगसिनगनी हाइखे आउटर मणिपुर पार्लियामेंट्री कॉन्स्टिट्यूएंसी की मेंबर ऑफ पार्लियामेंट अल्फ्रेड कांगम एस अर्थरना कांगपोपी डिस्ट्रिक्ट सतुना डिस्ट्रिक्ट डेवलपमेंट कोऑर्डिनेशन एंड मॉनिटरिंग कमिटी दिशागी मिफम पांगथोक्तुना डिस्ट्रिक्ट असिगी चौखत थौरांगी पाइखलिबा थबकसिंग रिव्यू तौख्रे कांगपोपीदा लैबा LNC ऑल डाइलिम होटल दा पांगथोकिबा मिफमदा डिस्ट्रिक्ट असिदा पाइखलिबा चौखत थौरांगी थबकसिंग रिव्यू तौखि मिफम असिदा तोंगान तोंगान डिपार्टमेंट सिंगी माइकेदगी दिशा स्कीम की मखादा पाइखलिबा खोंगथांग सिंग अमसुंग एचिवमेंट सिंग थमनखी पब्लिक वर्क्स डिपार्टमेंट PHED हॉर्टिकल्चर डिस्ट्रिक्ट इंडस्ट्री सेंटर वेटरनरी इंफॉर्मेशन एंड टेक्नोलॉजी डिस्ट्रिक्ट सप्लाई ऑफिस Ministry of Women and Child Development, District Health Society, Agriculture and Farmer Welfare na chingbana makoigi makhada paikhalliba program singi hauji oriba fibam sing MP da utki haire report sing asina mapung oina scheme asigi makhada miyamda phanghaliba khudong chaba sing amasung maduna hingbagi thakta ahongba pirakliba dusu utki mifam aduda MP gi maikede ki paikhalliba thabak sing adugi damak thadariba resourcing amasung sizinabagi mawong sing adu hena kupna khangba yanabagi damak block ki thakta allocation sing pitharakhiba sing adu utpa data sing tongan tongan na thambagi tangai fadaba phongtokhi haire hauzik paikhatana lairiba tongan tongan ba kesing matam sana amasung khongjal yangna paikhatna ba warep launana basu official singda khanghanki haire कुमजा लिसिंग अनि कुलुमदोय मे अहुमदगी हौदुना स्टेट असिदा थोगलि बैरांग असिगी चेरक्ता सही अदुमकी नोवेम्बर 5 दा जवा मोटरसाइकल तोंगदुना अवांग सेमाई तमना चटखिबदगी ngasi फावबा थीबा खंगदना लेरखिबा खाम अवांग लेकाइदगी यामना नहा ओरिबा निंगथौजम एंथोनी चही 18 अमदि अविनाश माइबम सही 13 की अरोइबा मथौमंगम था असिगी कुलुमदोयदा पांगथोगलगनी हाइरि
Hauzik Sathariba Council of Higher Secondary Education Manipur ko semna loba class 12 ki examination ki manung sana tha asigi ahumda physics subject thokpa numita exam hogadaba minute kunga manga romwal ingai da social media ki kuthang da question paper leak oirak pagi thodok ta senaba miyoi ani phakraba matung da miyoi ahum amasu phagat pangam khre Imphal East ki chief judicial magistrate ta puthoklaba matung numit mangani police custody remand lokre Tha asigi nipandagi Manipur pumbagi lambi sathok sasin yahangani habigi matung ina satkadoriba miyam gi khongset asi ahanbagi oni Phalgi Kangladagi horaga Senapati tamna chalagani miyamna susaruk yabiu haina Federation of Civil Society Organization Folks ki President TS Manihar na phongdokre Chingmairongi Kabo lekai da leba Folks ki office ta pangthokpa paugi mifamda mahangna hai tha asigi amada Union Home Minister Amit Shah na share loduna Delhi da pangthokpa Security Review Meeting the Loki Bawarep Singi Manungda Ahanbo Oiba Mars Nipandagi Manipuri Lambi Kudima Sathok Sasin Yahangani Haba WAPHAM Matung Ina Amadi India Linga Puthagat Po Utpa Oina Folks Amadi Satminari Balup Singna Khongzat Asi Satnaba Thorang Tawbani Khongzat Asi Ahanbagi Oina Imphal Kanglagi Awang Thangba Gate Dagi Horaga Senapati Tamna Satkadabani Hariba Khongzat Asigi Matang the Kuki gi Lup Kharana Akanba Wahi Kya Sisinaduna Makui separate administration Natraga legislature Labor Union Territory Ama Pidribo Pauba Lambi Chat Patingani Haiba WAPHAM Phongdorok Pasi Laibok Tibani Haiba Lup Sing Asigi Khongpham Asi Handok Piu Hairi Folks ki oina satkani haina thorang tokiba khongset asi soidana satkani haina suphongdokhi Regional Institute of Medical Sciences RIMS ki campus manung da Manipur ki medical representative sangba thinglakpa amasung branded molecule medicine sing iba madi yonbada athingba thamlakpa simak laibak thibani RIMS ki authority ki thawong sing asi state asida laiba medical representative singi sakthung matpani haina Center of Medical and Sales Representative Union CRU gi Secretary Thoksom Langambana Phongtokre Manipur da mamale pakpo nungsiba mityang sanba lamyan beirabot kumba lusingba kaya sengwet pagitangai fadaba leire haina Phairoism Parijat Memorial Trust ki advisor amadi former Minister Comrade Dr. M Narana Phongdorakli WAPHAM Masingarang Lamlai Esiki Manungsana Lay Rabot Pak Chalogda Phairoism Parijat Memorial Trust PPMT na sinduna pangthokiba Phairoism Parijat Laikidabagi Tarasuba Ningsing Thoramda Phongdokhibani SP Bishnupur gi Mijeng Makhada Bishnupur District BDF Welfare Association na sinduna Tarataruk suba BDF Rising Degi Thorom Lining Thau Mongyamba Community Hall da ngarang pangthokre Bishnupur District ki Morang Police Station ki manung sanba Phubala Sunu Sipai Maningi Singai Rock Sing amasung Langsing Manbi Reserve Forest ngarang thilpung ahum lom tabada mai saktuna athengba phawba kanba ngamdana sakre Lamai adu Singai Rock Sing amasung Langsing Manbi Reserve Forest ki maning da laiba chingi saruk tagi chakpa haurakibani haina Sunu Sipai gi khunja sing na phongdorakli haiba mafam asi hauze Center Forcing na ngak sentuna lairibani lamai chalakpadu kananaba morang sab Fire Service ki staff sing section kibasu khunja sing na uki adubu mai chaliba mafam adu yona gari changba yaba lambi matik sadabana Fire Service ki staff sing mafam adu yobra yodabra haibadi khunja sing na Kangbangamde Hairi Village Defense Force BDF ki Tarataruk Supervising Degi Thorom Kaksing District BDF Welfare Association na sinduna District Headquarter da pangthokre loinana BDF personnel mangada sel gi tengbang khusina kre Imphal West District ki manung sanba Kwakaithal Ningthem Kol area gi manung sanna Leiba Club amasung Maira Paibi Lupuna kunma panna kupna khanaraba matungta lakliba yausang kumai asida club amadi Maira Paibi Lupsingna
ꯀꯣꯟꯕ ꯃꯐꯝꯁꯤꯡꯗ ꯊꯥꯕꯜ ꯆꯣꯡꯕ ꯃꯤꯌꯥꯝ ꯄꯨꯜꯂꯒ ꯁꯛꯆꯥ ꯍꯩꯖꯥꯅꯕ ꯍꯔꯥꯎ ꯀꯨꯝꯍꯩꯅꯆꯤꯡꯕ ꯑꯃꯠꯇ ꯄꯥꯡꯊꯣꯛꯇꯅꯕ ꯋꯥꯔꯦꯞꯅꯔꯦ ꯍꯥꯏꯔꯤ ꯂꯣꯏꯅꯅ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁ ꯇꯧꯕ ꯃꯇꯝꯗ ꯌꯥꯔꯤꯕ ꯃꯈꯩ ꯏꯟꯗꯤꯖꯤꯅꯁ ꯑꯣꯏꯕ ꯑꯃꯁꯨꯡ ꯑꯦꯊꯂꯦꯇꯤꯛ ꯑꯥꯏꯇꯦꯝꯗꯃꯛ ꯄꯥꯡꯊꯣꯛꯅꯕꯁꯨ ꯂꯦꯞꯅꯈ꯭ꯔꯦ ꯃꯈꯣꯜ ꯀꯥ ꯍꯦꯟꯅ ꯍꯧꯕ ꯁ꯭ꯄꯤꯀꯔ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯎ ꯈꯣꯡꯕ ꯇꯧꯕꯤꯗꯅꯕ ꯑꯃꯁꯨꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯧꯔꯝ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯅꯁꯨ ꯌꯥꯅꯈ꯭ꯔꯦ ꯍꯥꯏꯅ ꯅꯤꯡꯊꯦꯝꯀꯣꯟ ꯗꯤꯕꯦꯂꯞꯃꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯍꯧꯖꯤꯛ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯐꯤꯕꯝ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃ ꯂꯥꯛꯅꯕ ꯁꯤꯟꯕ ꯉꯝꯗ꯭ꯔꯤꯉꯩ ꯃꯤꯁꯤ ꯃꯤꯅꯥ ꯑꯁꯣꯛ ꯑꯄꯟ ꯃꯌꯨꯝ ꯃꯀꯩ ꯃꯥꯡ ꯇꯥꯈꯤꯕꯒꯤ ꯑꯁꯨꯛ ꯋꯥꯅꯔꯤꯕ ꯇꯟꯖꯥ ꯑꯁꯤꯗ ꯍꯔꯥꯎ ꯀꯨꯝꯍꯩ ꯌꯥꯎꯁꯪ ꯊꯥꯕꯜꯅꯆꯤꯡꯕ ꯂꯥꯡꯗꯨꯅ ꯍꯔꯥꯎꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯍꯥꯏꯅ ꯈ꯭ꯋꯥꯏꯔꯝꯕꯜ ꯏꯃꯥ ꯀꯩꯊꯦꯜ ꯖꯣꯏꯟꯠ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯐꯣꯔ ꯄꯤꯁꯅ ꯐꯣꯡꯗꯣꯔꯛꯂꯤ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯄꯥꯟꯒꯤ ꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯤꯖꯔꯤ मालेम सिनबा थुंगना लाक्लिबा मार्च 9 पांथोकनगदोरिबा इंटरनेशनल वीमेन्स डे की थौरम पांथोकपा हौनबगुम टोयोटा किर्लोस्कर मोटर TKM न सिंदुना ऑटोमोटिव इंडस्ट्री दा थबक तोरिबा नुपी सिंगी याइफननबा अमदि मखोइगी फंगफम थोकपा राइट सिंग फंगहनबगी पांदमदा इंटरनेशनल वीमेन्स डे की थौरम पांथोकपा हौरे हाइना TKM की एजुकेटिव वाइस प्रेसिडेंट शंकराना फोंदोखरे ग्लोबल टेररिज्म इंडेक्स 2015 की मालेम की ओइबा टॉप 10 लेबाक सिंगी मनुंगदा पाकिस्तान अनीसुबा रैंकता लेरे हाइरी सैनाना लान मखल अमा हेक्ता थेंगननबा सेम सारे हाइना फोंदोरकिबगी पाखुम पीरदुना US नसु मतम अमदा हेक्ता लान थेंगननबा थौरांग तौदुना लेरे हाइना अमेरिका की डिफेंस मिनिस्टर पिट हेक्सेटना लाउथोखरे हाइरी इस्राएल की हाथख्रब लानफासिंग असिबा हक्सांग अथुबदा सिनद्रबदी गजादा लेरिबा हमास पुमनमक लोइसिल्लगनी हाइना अमेरिका की प्रेसिडेंट डोनाल्ड ट्रम्पना अरोइबा वार्निंग तौखरे मालेम सिनबा थुंगना मियामना खम थेंगना पामनरकपदगी डिमांड चाउना तौनरकपदगी टोयोटा किर्लोस्कर मोटर TKM गी अखनबा मैनुअल ट्रांसमिशन MT की टोयोटा लिजेंडर 4X4 लॉन्च तौखरे हाइरी ताबदा की तुजुंगलबा मालेम की लेबाक सिंगदा थोकपा थौदोक वाथोक सिंगी मनुंग चना लंदन दा PhD तौबा सैना मचा रिसर्च स्कॉलर अमना नुपी तरारोमदा रेप चथरंबगी मतांगदा फारबा मतुंगदा कोटा पुथोखरे हाइरी अमेरिका ने सैनादा थमजिलकलिबा तारिफना मरम ओरगा सैना की इकोनॉमीदा अचौब चैथेंग पिरकपा याय अदुबो फिबम अमदा हेक्ता थेंगननबा थौरांग तौदुना लेरी हाइना सैना की प्राइम मिनिस्टर ली कियांगना फोंदोखरे साउथ कोरिया की एयर फोर्सना सोयबदगी नोंथक्तगी बॉम्ब निपालोम थादरकपदगी मियोय खरा असो अपन नंख्रे अदुबो लाइबक फबदगी मिसी मिनादी यावखिद्रे हाइरी मतम अमदा मालेम की लेबाक सिंगदा नुपी सिंगी मथक्ता ओट पनैबगी थबक पाक सना सथादुना लाखी हाइनरबसु चौखलबा ngasiगी कुमाथोय सुबा चहिचा असिदसु अदुमक नुपी सिंगदा ओनैबगी थबक सथरी काहेना नुपी सिंगदा ओटपा नैबगी थबकता हंथबा लेट्री हाइना UN की रिपोर्ट अमना फोंदोकली living its large cyber space Seagram's Royal Stake Boombox की अखनबा अहुमसुबा सोगी थौरम अमा गुवाहाटी दलैबा सारू सजाई स्टेडियम दा मार्च अमदगी पांथोकपा हौख्रे इंडिया मचा पुमनमक फत्तबा मियोय ngaktani hainaduna अमेरिका की पाम बीच काउंटी हॉस्पिटल थबक तौबी सही 63 लोम सुरबी नर्स अहल नुपी अमदा एटेक चथरक्तुना तमथीना फुरक्रे हाइरे बांग्लादेश के हानगी प्राइम मिनिस्टर शेख हसीना अमदी महाकी मुंग मनुंगी मियोयसिंगी मथक्ता क्राइम अगेंस्ट
ह्यूमैनिटी की केस पालगनी हाइना लेबासिगी इंटरिम गवर्नमेंट के एडवाइजर ओरिबा यूनुस खाना फोंदोखरे। व्हाइट हाउस दा डोनाल्ड ट्रम्प अमदी यूक्रेन की प्रेसिडेंट जेलेंस्की गा अकनबा मोंगदा उंखटनख्रबा मतुंग मिलिटरी की मतेंग अमदी अरोनबा ई पाव यूक्रेन दा पीबा अमेरिका ना लेपखिबदगी ट्रम्प ना जेलेंस्की बु अमंबा लोखादा इंथखिबगा पांखक ओइख्रे हाइना रिपोर्ट अमदा फोंदोकली। सैनाना महाक पुन्ना सत्मिनरिबा लेबाक सिंगा फब मरी थमनबा होनदुना स्ट्रिंग ऑफ पल्स थियोरी की मनुंग सना कोइसिनदुना थमनबा होनरी हाइना CNN न्यूज़ 18 की रिपोर्ट अमना फोंदोरगले। इंटरनेशनल स्पेस स्टेशन दा हुजिक सुपंदुना लेरिबा एस्ट्रोनॉट सुनीता विलियम्स अमदी बुस विलमोर था तरु की ममांग दुमक मालेम पृथ्वीदा हलक्पा यारमलबनी अदुबो अमेरिका की ममांगी डेमोक्रेटिक पार्टी दगी लेबासी की प्रेसिडेंट ओरंबा जो बाइडेन की पॉलिसी सोइबदगी हौजिक फाव स्पेस स्टेशन दा पंदुना लेरखिबनी हाइना बिलियनियर इलॉन मस्क ना चाउना मराल सीख्रे। हंदक हौखिबे इराय नुमिता अमेरिका की व्हाइट हाउस दा प्रेसिडेंट डोनाल्ड ट्रम्प अमदी वाइस प्रेसिडेंट JD Vance का यूक्रेन की प्रेसिडेंट व्लादिमीर जेलेंस्की का उनखिबा दुदा JD Vance ना जेलेंस्की दा सथखिबे अटैक अदुगी मतंग दा पेंद्रबा यूक्रेन बु सौगतपा अमेरिका ना लेरिबा मियोय सिंगना JD Vance की मे सेमदुना सोशल मीडिया की प्लेटफॉर्म दा चाउना करेम कथाइना रखरे। अमेरिका की स्पेस एजेंसी नेशनल एरोनॉटिक्स एंड स्पेस एडमिनिस्ट्रेशन नासा ना अहानबोइना था लेबाकता GPS सिजनबा हौबा ngamkhre हाइरे। इंडिया चाइना की 1954 की लान अदुगी मनुंगदा खुंजासिंग मयुम होंदोक हनखिबा खुंगांगसिंग अदु अमुक हंजिल हननबगी कैंपेन अमा मखोइना हौख्रे अमसुंग मतम अदु मियामनदी काउरमलगनी अदुबो महांगना काउदे हाइना ngarang प्राइम मिनिस्टर नरेंद्र मोदी ना फोंदोखरे। मालेमगी अहुमसुबा ख्वादी चाउबा ऑयल कंज्यूमिंग अमसुंग इंपोर्टिंग लेबाक इंडिया ने यूक्रेन वार अदु हौखिबा मतुंगदगी रशिया दगी क्रूड ऑयल लेबदा यूरो बिलियन चांगसुमना अनि लुपा करोड़ लाख अमा मखाइरोम खर्च तौखी हाइना सगोल से नुमिता यूरोपियन थिंक टैंक अमना फोंदोखरे। सिविल इंजीनियर सिंह अमसुंग कंसल्टेंट सिंगना सेम्बा असोइबा डिटेल प्रोजेक्ट रिपोर्ट्स DPR अमसुंग असोइबा रोड डिजाइन सिंगना लेबाक असिदा लंबी की खुदोंथिबा थोकपा अमसुंग मिसिमिना हेंगलकपगी मरमनि हाइना सगोल से नुमिता यूनियन मिनिस्टर नितिन गडकरी ना फोंदोखरे। प्राइम मिनिस्टर नरेंद्र मोदी अमसुंग US प्रेसिडेंट डोनाल्ड ट्रम्प की वाथोक ओइबा कार्टून अमा फोंखिबगी मतुंग थिजिनखिबा अनन बिकातन वेबसाइट एक्सेस अदु अमु हंजिल हननबा मद्रास हाईकोर्टना सगोल से नुमिता यूनियन गवर्नमेंट ऑर्डर तौखरे हाइरे। रामजान था मनुंगदा इराई लाइसोन सिंगा लाकदौरिबा होली फेस्टिवल का फंगजनबगी फिवम असिगी येंगलगा संबल कोटवाली पुलिस स्टेशन नंगरांग पीस कमिटी मिफम अमा पांगथोखरे हाइरे। मिफम असिगी मतुंगदा मीडिया दा वा ngangbada संबल सर्कल ऑफिसर CO अनुज चौधरीना लॉ एंड ऑर्डर ngáktuna थमनबा कनबा विजिलेंस अमसुंग कम्युनल हार्मोनी की मथौ ताबा लई हाइख्रे। एक्सटर्नल अफेयर्स मिनिस्टर S जयशंकरना चाथम हाउस थिंक टैंकता थौरम अमा सरुक यारुबगी तुंगदा कार अमदा हलकपदा ngarang सगोल सिनुमिता लंदन दा महापु खालिस्तानी एक्सट्रीमिस्ट अमना अटैक तौननबा होनरखरे। ऑनलाइन दा संदोरखिबा वीडियो अमना मियोय अमना जयशंकर की गाड़ी अदु तमना संगसिलखिबा अमसुंग लंदन पुलिस ऑफिसर सिंगी ममांग दा इंडिया की नेशनल फ्लैग सेगाइबा उल्ली फिरान मई थाबी थौदो अदु थौरबा फावबदा पुलिस ऑफिसर सिंग अदु पाखुम पीदना लेबगुम उखी हाइरे। मखा तारकपदा सानबगी पाउ तामिनसे।
Manipur Cricket Association Asinuna Sathariba Marisuba MNCA Senior Women's One Day Trophy ki ngarang SEDOC Ground Kong Badobi Lampak ta sanaki bada Axto Khangabogna Force Ketugaubu Rantara Homdoida Mighty Bapikre BWF World Tour Super 300 in Ben Oriba Orleans Master da Ayush Sethi quarter final sangkre Ayuk sana Hong Kong gi Jackson Gunawanbu ani suba round da kunmathoi tarataret ta thoi khibani mahangna mathangi round da Denmark ki Rasmus natroga Thailand gi Kanta Fonga sanagani India ke topa Kidambi Srikan amasung SS Pranoi leihore India na yumbo iduna Senai gi Jawaharlal Nehru Stadium da tha asigi kunmunga de kunthra phauba pangthokadoriba WTT Star Contender disingani kunmunga da Sarat Kamal amasung Manika Patrana India gi challenge lusing lagani Chinese peddler singdi bisagi isu leibadagi sanaba yauraroi hairi All Jiribam Sports Association AJSA na Sintuna Jiribam Higher Secondary School gi sanabungda sathariba Taramapan Suba Thoksom Radhamani Ningsing Senior Football Tournament ki ngarang sanakibada LSC Lalpani Kasarna UPC Ucha Tholbu Manga Marida Mighty Bapikre Manipur Horse Riding and Polo Association na Sinduna Mapal Kangzaibung de Sathariba Kuntra Tare Suba and Hazari Amasung Dr. N. Tombi State Polo Tournament Lisingani Kunmanga ki ngarang sanakiba Mesing Darbin Polo Club Idoi Semba Mai Paktuna round of 32 Sangkre Loinana Ibudong Marjing Polo Club Haingang Amasung Samadon Ayangba Polo Club Mongsangay pre-quarter final Yoksin Kre Manipur Veteran Cricket Association na Sinduna lang Taban Public Ground sa Thariba T20 Manipur Veteran Cricket Tournament lising ani kun mga gi final da Res na Gampal amasung Napsa Kha Imphal na thaasing nipan thangjige yupung tara mathoida sanaragani District Sports Association Bisnupur na Sinduna isok playground sa Thariba ni suba Ice Panthoibi amasung Ice Tomba masanupa ningsing under 13 boys football tournament ki Ngarang sanakibada match animak draw da loisinkhre Uttar Pradesh na yumbo oduna pangthokadabani Suba Elite Women's National Boxing Championship ta saruk yanaba state team semnabi trial selection Manipur Amateur Boxing Association mabana sinduna pangthoklagani hairi Neroka FC gi home match oina ngarang Khumalampak Main Stadium da sanaki United Sports Club po Pansil ama sunu da mighty bapiduna point table gi mga suba mafam da laikre Southeast Youth Organization CEO Singzamai Khutrikai na sinduna CEO Astro Trump Hockey Stadium akampa ta sathari bahan best 11 Thongam Iboyai Maningsing Master amasung under 14 Boys and Girls Hockey Tournament ki ngarang Nupi Masai sanaki ba mesing da CEO akampat mai pakibaga loinana TWC Tabungkhok amasung ML ISA Mayai Lambi Pansil amamamda draw oikre nupa masagi dasu TWC mai pakre duga TSSA Thobal amasung YCCIC Kontha Halu point dina kre Amadi W Prahada amasung W Raman Daily Tournament listing ani kunmari kunmangagi ngarang Lairenjam Public Ground da sanaki bada Jam Khagem Cricket Club Khagem Palina KCC Kongba Bazar bu weekend ahumda mighty ba pikre Luslak pada maroiba pawa mohana Kulai pikhalak na ba governor thakiba matam loikre operation sathaba hokre Areba numit khakta da nongmai yangkhai yauna kulai kya pikhalakre Mizoram gi Rajya Sabha gi MP na Myanmar ngamkhai lansilaga lalhoba singa unakre Mizo sing oibana imung manung oina punsinna ba haikibani haina MP Balan Benana phongdokre MP Bimol na governor unaduna Manipur Police ki mapangal hena
ꯀꯟꯈꯠꯍꯟꯅꯅꯕ ꯇꯛꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯊꯤꯕ ꯈꯪꯈꯤꯗ꯭ꯔꯕ ꯑꯦꯟꯊꯣꯅꯤ ꯑꯃꯗꯤ ꯑꯕꯤꯅꯥꯁꯀꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯒꯅꯤ ꯃꯥꯡꯈ꯭ꯔꯕ ꯏꯆꯥ ꯑꯅꯤꯒꯤ ꯍꯛꯆꯥꯡ ꯐꯥꯎꯕ ꯐꯪꯕ ꯉꯝꯗꯕ ꯑꯁꯤ ꯌꯥꯝꯅ ꯄꯦꯟꯗꯦ ꯍꯥꯏꯅ ꯑꯄꯣꯛꯄꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯀꯣꯏꯁꯟ ꯂꯤꯛ ꯑꯣꯏꯕꯗ ꯆꯦꯟꯅꯕ ꯑꯍꯨꯝꯁꯨ ꯐꯥꯒꯠꯂꯦ ꯍꯥꯏꯔꯤ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯅ ꯍꯨꯏꯅꯥꯎ ꯆꯥꯜꯂꯒ ꯂꯩꯇꯣꯜ ꯂꯦꯛꯂꯕ꯭ꯔꯥ ꯑꯦꯌꯥꯔ ꯆꯪꯁꯤꯜꯂꯨꯕꯗ UKNAꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈ꯭ꯔꯦ ꯃꯇꯧ ꯀꯔꯝꯅ ꯆꯥꯛꯂꯛꯈꯤꯕꯅꯣ ꯈꯪꯗꯕꯗ ꯍꯥꯎꯇꯛ ꯈꯨꯂꯦꯟ ꯑꯃꯁꯨꯡ ꯀꯩꯊꯦꯜ ꯃꯥꯟꯕꯤꯒꯤ ꯑꯦꯌꯥꯔ ꯀꯦꯝ ꯃꯅꯥꯛꯇ ꯂꯥꯃꯩ ꯆꯥꯛꯂꯛꯈ꯭ꯔꯦ ꯑꯃꯗꯤ ꯃꯥꯔꯆ 9ꯒꯤ ꯈꯣꯡꯆꯠ ꯁꯦꯅꯥꯄꯇꯤ ꯇꯝꯅ ꯆꯠꯂꯒꯅꯤ ꯍꯥꯏꯅ ꯐꯣꯛꯁꯅ ꯐꯣꯡꯗꯣꯔꯛꯂꯤ ꯄꯤꯖꯔꯤꯕ ꯄꯥꯎꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛꯀꯤꯗꯤ ꯅꯨꯡꯇꯤꯒꯤ ꯐꯣꯡꯂꯤꯕ ꯄꯥꯎꯆꯦꯁꯤꯡꯗꯒꯤ ꯂꯧꯊꯣꯛꯆꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯃꯤꯌꯥꯝꯗ ꯄꯤꯖꯕ ꯂꯣꯏꯁꯤꯟꯖꯔꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯇꯝ ꯃꯇꯝꯒꯤ ꯋꯥꯐꯝ ꯑꯃꯗꯤ ꯔꯥꯁꯤꯐꯜꯒꯤ ꯊꯧꯔꯝ ꯅꯤꯔꯃꯂꯥ ꯊꯥꯡꯖꯝꯗꯒꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ ꯍꯧꯖꯤꯛꯀꯤꯗꯤ ꯄꯨꯝꯅꯃꯛꯄꯨ ꯄꯨꯁꯄꯔꯥꯅꯤ ꯂꯥꯏꯁ꯭ꯔꯝꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯅꯤꯔꯃꯂꯥ ꯊꯥꯡꯖꯝꯅ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯑꯁꯤ ꯃꯇꯝ ꯃꯇꯝꯒꯤ ꯋꯥꯐꯝ ꯑꯃꯗꯤ ꯔꯥꯁꯤꯐꯜ ꯑꯁꯤꯒꯤ ꯁꯅꯥꯂꯩꯕꯥꯛ ꯑꯦꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗꯒꯤ ꯂꯧꯈꯠꯆꯕ ꯃꯇꯝ ꯃꯇꯝꯒꯤ ꯋꯥꯐꯝꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯁꯦꯝꯒꯠꯄ NSIDCLꯗ ꯑꯍꯦꯟꯕ ꯊꯧꯗꯥꯡ ꯁꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯅꯤ ꯉꯁꯤ ꯄꯨꯖꯔꯛꯂꯤꯕ ꯃꯇꯝ ꯃꯇꯝꯒꯤ ꯋꯥꯐꯝ ꯃꯅꯤꯄꯨꯔ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕ ꯆꯤꯡꯅ ꯏꯀꯨꯏ ꯀꯨꯏꯁꯤꯟꯕ ꯑꯗꯨꯒ ꯇꯝꯄꯥꯛꯅ ꯃꯌꯥꯏꯗ ꯂꯩꯕ ꯑꯄꯤꯛꯄ ꯁ꯭ꯇꯦꯠ ꯑꯃꯅꯤ ꯁ꯭ꯇꯦꯠ ꯑꯁꯤ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯂꯩꯈꯥ ꯂꯝꯕꯤ ꯑꯃꯁꯨꯡ ꯅꯣꯡꯊꯛ ꯂꯝꯕꯤ ꯅꯠꯇꯅ ꯑꯇꯩ ꯁ꯭ꯇꯦꯠꯁꯤꯡꯒ ꯁꯝꯅꯕꯒꯤ ꯎꯄꯥꯏ ꯂꯩꯇꯦ ꯅꯣꯡꯊꯛ ꯂꯝꯕꯤꯗ ꯁꯦꯜ ꯄꯨꯊꯣꯛꯂꯒ ꯆꯠꯄ ꯉꯝꯕ ꯃꯤꯑꯣꯏꯁꯤꯡ ꯅꯠꯇꯅ ꯑꯌꯥꯝꯕꯅ ꯂꯩꯈꯥ ꯂꯝꯕꯤꯗ ꯑꯣꯏꯅ ꯃꯄꯥꯟ ꯂꯩꯕꯥꯛꯁꯤꯡꯗ ꯆꯠꯅꯕꯒꯤ ꯄꯥꯝꯕꯩ ꯑꯣꯏꯔꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯃꯁꯤꯡ ꯌꯥꯝꯂꯕꯁꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯅꯤꯈꯛ ꯄꯟꯕ ꯇꯥꯔꯕꯗꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 37 ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤ ꯑꯃꯁꯨꯡ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 2 ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤ ꯑꯁꯤꯅꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯃꯔꯨ ꯑꯣꯏꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯃ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 102 ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤ ꯑꯁꯤꯁꯨ ꯑꯃ ꯑꯣꯏꯔꯤ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯖꯤꯔꯤꯕꯥꯝ ꯇꯨꯄꯨꯜ ꯏꯝꯐꯥꯜ ꯔꯦꯜꯋꯦ ꯂꯥꯏꯟ ꯑꯁꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯗꯕꯅ ꯔꯦꯜ ꯂꯝꯕꯤꯅ ꯃꯄꯥꯟ ꯁ꯭ꯇꯦꯠꯁꯤꯡꯒ
ꯃꯅꯤꯄꯨꯔꯒ ꯃꯄꯨꯡ ꯐꯥꯅ ꯁꯝꯅꯕ ꯍꯥꯏꯕꯗꯨꯃꯗꯤ ꯑꯣꯏꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯐꯤꯚꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯅꯣꯡꯃꯒꯤ ꯇꯉꯥꯏꯐꯗꯅ ꯆꯪꯕ ꯑꯆꯥ ꯑꯊꯛꯀꯤ ꯄꯣꯠꯂꯝꯁꯤꯡꯗꯒꯤ ꯍꯧꯔꯒ ꯁꯦꯠꯅ ꯆꯥꯅꯕ ꯐꯤꯔꯣꯜ ꯑꯃꯁꯨꯡ ꯑꯅꯥ ꯂꯥꯌꯦꯡꯁꯪꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 37 ꯑꯃꯁꯨꯡ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 2 ꯑꯁꯤꯗ ꯄꯨꯁꯤꯜꯂꯛꯄꯒꯤ ꯊꯕꯛ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯅꯤ ꯑꯁꯤꯒꯤ ꯂꯝꯕꯤꯒꯤ ꯐꯤꯚꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯗꯅ ꯂꯩꯔꯤ꯫ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯁꯤꯒꯤ ꯐꯤꯚꯝ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯗꯅ ꯂꯥꯛꯂꯤ꯫ ꯍꯥꯟꯅ ꯁꯤꯡꯒꯜ ꯂꯦꯟ ꯂꯝꯕꯤ ꯑꯣꯏꯔꯝꯕꯗꯒꯤ 2 ꯂꯦꯟ ꯂꯝꯕꯤ ꯑꯣꯟꯈꯠꯂꯕ ꯃꯇꯨꯡꯗ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯏꯝꯐꯥꯜꯗꯒꯤ ꯖꯤꯔꯤꯕꯥꯝ ꯐꯥꯎꯕꯒꯤ ꯀꯤꯂꯣꯃꯤꯇꯔ 219 ꯔꯣꯝꯇꯃꯛ ꯁꯥꯡꯕ ꯂꯝꯕꯤꯒꯤ ꯁꯔꯨꯛ ꯑꯁꯤ ꯑꯣꯟꯊꯣꯛꯄ ꯐꯤꯚꯝ ꯑꯃꯗ ꯉꯁꯤꯁꯨ ꯂꯩꯔꯤ꯫ ꯅꯣꯡꯖꯨ ꯊꯥꯗꯅ ꯂꯩꯈꯣꯝ ꯂꯩꯅꯥꯡꯅ ꯊꯤꯠꯄ ꯑꯗꯨꯒ ꯏꯀꯪ ꯊꯥꯗꯅ ꯎꯐꯨꯜ ꯋꯥꯏꯐꯨꯜꯅ ꯊꯜꯂꯕ ꯂꯝꯕꯤ ꯑꯣꯏꯔꯤ꯫ ꯂꯝꯕꯤ ꯑꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯀꯨꯝ ꯆꯨꯞꯄ ꯑꯃ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯂꯝꯕꯤ ꯑꯣꯏꯔꯛꯀꯗꯒꯦ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯋꯥꯍꯪꯅꯤ꯫ ꯂꯝꯕꯤ ꯑꯁꯤ ꯕꯣꯔꯗꯔ ꯔꯣꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟ BROꯅ ꯁꯦꯝꯕꯗ ꯑꯣꯏꯔꯛꯇꯕꯗꯒꯤ ꯃꯈꯣꯏꯗꯒꯤ ꯂꯧꯊꯣꯛꯂꯒ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯗꯦꯕꯂꯞꯃꯦꯟꯠ ꯀꯣꯔꯄꯣꯔꯦꯁꯟ ꯂꯤꯃꯤꯇꯦꯗ NSIDCLꯗ ꯁꯤꯟꯅꯗꯨꯅ ꯁꯦꯝꯍꯜꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯦꯁꯀꯤ ꯃꯇꯥꯡꯗꯗꯤ NSIDCLꯁꯨ BROꯒ ꯊꯣꯏꯅ ꯈꯦꯠꯅꯕ ꯎꯗꯦ꯫ ꯍꯧꯖꯤꯛꯁꯨ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯂꯩꯇꯦ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯁꯤꯗ ꯂꯩꯕ ꯃꯔꯨꯑꯣꯏꯕ ꯊꯣꯡꯁꯤꯡꯒꯤ ꯐꯤꯚꯝꯗꯤ ꯐꯒꯠꯂꯦ꯫ ꯍꯥꯟꯅ ꯊꯣꯡꯁꯤꯡ ꯑꯁꯤꯅ ꯂꯝꯕꯤ ꯑꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯝꯕꯗꯨ ꯉꯁꯤꯗꯤ ꯃꯗꯨꯒꯤ ꯑꯋꯥꯕ ꯑꯃꯗꯨꯝꯗꯤ ꯀꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯝꯕꯤ ꯑꯁꯤꯒꯤ ꯐꯤꯚꯝꯗꯤ ꯍꯥꯟꯅ ꯆꯍꯤ 15ꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯑꯗꯨꯗꯒꯤ ꯊꯣꯏꯅ ꯑꯍꯣꯡꯕ ꯂꯥꯛꯄ ꯎꯗ꯭ꯔꯤ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯁꯤꯒꯤ ꯆꯤꯡꯒꯤ ꯁꯔꯨꯛꯁꯤꯡꯗꯤ ꯂꯥꯏꯔꯗꯅ ꯏꯝꯐꯥꯜꯒꯤ ꯑꯣꯔꯤꯌꯦꯟꯇꯦꯜ ꯀꯣꯂꯦꯖꯗꯒꯤ ꯅꯣꯡꯆꯨꯞ ꯀꯩꯊꯦꯜꯃꯥꯟꯕꯤ ꯐꯥꯎꯕꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯁꯔꯨꯛ ꯑꯁꯤ ꯍꯧꯖꯤꯛꯁꯨ ꯑꯣꯟꯊꯣꯛꯄ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯤ꯫ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯛꯈꯤꯕ ꯑꯁꯤ ꯐꯅꯗꯤ ꯀꯨꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯁꯨ ꯃꯤꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯆꯠꯅꯕ ꯌꯥꯕ ꯂꯝꯕꯤ ꯑꯃ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗ꯭ꯔꯤ꯫ ꯑꯃꯔꯣꯝꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 2ꯒꯤ ꯑꯣꯏꯅꯁꯨ ꯃꯐꯝ ꯀꯌꯥꯗ ꯂꯝꯕꯤꯁꯤꯡ ꯐꯤꯚꯝ ꯁꯣꯛꯄ ꯀꯌꯥ ꯌꯥꯎꯔꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯑꯁꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯑꯁꯤꯗ ꯇꯥꯡꯂꯒ ꯍꯤꯡꯕ ꯑꯣꯏꯕꯅ ꯂꯝꯕꯤꯒꯤ ꯐꯤꯚꯝ ꯀꯥ ꯍꯦꯟꯅ ꯁꯣꯛꯄ ꯑꯁꯤꯅ ꯃꯤꯌꯥꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯋꯥꯕ ꯅꯪꯍꯜꯂꯤ꯫ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯅꯣꯡꯃ ꯅꯤꯅꯤꯗ ꯌꯧꯔꯛꯀꯗꯕ ꯄꯣꯠꯆꯩ ꯄꯨꯕ ꯒꯥꯔꯤꯁꯤꯡ ꯅꯨꯃꯤꯠ 5ꯗꯒꯤꯅ 5ꯅꯤ ꯐꯥꯎꯕ ꯆꯪꯏ꯫ ꯃꯁꯤꯅ ꯄꯣꯠꯆꯩꯒꯤ ꯃꯃꯜ ꯍꯦꯟꯅ ꯋꯥꯡꯈꯠꯍꯟꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃꯁꯨ ꯑꯣꯏꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ ꯑꯖꯌ ꯀꯨꯃꯥꯔ ꯕꯂꯥꯅ NSIDCLꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯀꯧꯗꯨꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝꯁꯤꯡ ꯃꯇꯥꯡꯗ ꯌꯦꯡꯁꯤꯟꯈꯤꯕ ꯑꯁꯤꯃꯛ ꯌꯥꯝꯅ ꯑꯐꯕ ꯈꯣꯡꯊꯥꯡꯅꯤ꯫ ꯂꯣꯏꯅꯅ ꯒꯕꯔꯅꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁ ꯌꯦꯡꯂꯒ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯑꯁꯤꯕꯨ ꯀꯨꯝ ꯆꯨꯞꯄ ꯑꯃ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯂꯝꯕꯤꯒꯤ ꯊꯥꯛꯇ ꯁꯦꯝꯒꯠꯅꯕ NSIDCLꯗ ꯑꯀꯛꯅꯕ ꯃꯇꯝ ꯑꯃ ꯊꯥꯐꯝ ꯊꯣꯛꯏ꯫ ꯂꯝꯕꯤ ꯁꯦꯝꯂꯕꯅꯤ ꯍꯥꯏꯗꯨꯅ ꯊꯔꯣꯏ ꯂꯝꯖꯦꯟ ꯇꯥꯟꯅꯕꯒꯤ ꯃꯑꯣꯡꯗ ꯅꯤꯡꯉꯥꯏ ꯃꯂꯥꯏꯗꯅ ꯂꯩꯊꯣꯛꯂꯕꯗꯤ ꯃꯤꯌꯥꯝꯅ ꯄꯥꯝꯂꯤꯕ ꯄꯥꯟꯗꯝ ꯑꯗꯨ ꯐꯪꯕ ꯉꯝꯂꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯒꯕꯔꯅꯔꯅ NSIDCLꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯃꯊꯛꯇ ꯑꯍꯦꯟꯕ ꯊꯧꯗꯥꯡ ꯁꯤꯟꯅꯐꯝ ꯊꯣꯛꯏ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯃꯁꯤꯅꯤ ꯄꯨꯖꯔꯛꯂꯤꯕ ꯉꯁꯤꯒꯤ ꯃꯇꯝꯒꯤ ꯋꯥꯐꯝ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯔꯥꯁꯤꯐꯜ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕꯗ ꯃꯦꯁ ꯔꯥꯁꯤ ꯇꯣꯈꯥꯏ ꯇꯥꯗꯅꯕ ꯍꯣꯠꯅꯖꯒꯅꯤ꯫ ꯇꯤꯟꯅꯕꯁꯤꯡꯅ ꯑꯥꯔꯊ ꯂꯥꯟꯅ ꯂꯧꯕꯤꯕꯅ ꯀꯔꯤꯒꯨꯝꯕꯗ ꯏꯀꯥꯏꯕ ꯅꯪꯕ ꯄꯤꯔꯒꯅꯤ꯫ ꯊꯕꯛꯇꯤ ꯄꯥꯡꯊꯣꯛꯂꯒꯅꯤ, ꯄꯣꯠ ꯂꯩꯕ ꯌꯥꯒꯅꯤ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯂꯧ ꯇꯧꯅꯒꯅꯤ꯫ ꯃꯍꯩꯔꯣꯏꯁꯤꯡ ꯑꯣꯏꯅ ꯋꯥꯈꯜ ꯂꯩꯇꯥꯔꯣꯏ꯫ ꯕ꯭ꯔꯤꯖ ꯔꯥꯁꯤꯗ ꯍꯛꯆꯥꯡ ꯋꯥꯈꯜ ꯊꯕꯛꯇ ꯑꯐꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯔꯨꯕ ꯊꯕꯛꯇꯤ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯃꯤ ꯇꯤꯟꯅꯕꯁꯤꯡꯗꯒꯤ ꯀꯥꯟꯅꯕ ꯐꯪꯂꯒꯅꯤ꯫ ꯏꯃꯨꯡꯗ ꯁꯥꯟꯇꯤ ꯂꯩꯔꯒꯅꯤ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯅꯒꯅꯤ꯫ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯍꯣꯠꯅꯅꯤꯡꯒꯅꯤ꯫
Mitun rasida chawkhatpa fagatpa pangthokpada luna thokpa pangthokpa aigi mi masing yamna sel fangba mingchat hengatpa achawbasingna chanbiba numitni pakhang leisabisingi oina amata oiragani mahiroisingi oina lausing hengatlagani karkarasi asauba khatnaningba warauba loinaragani sel maram chadana chatlagani sagaini yengthiba numitni lusingbasingna chanbiba oirabasu imungda charang nagani pakhang leisabisingi oina muknagani mahiroisingi oina hotnaningloi singarasi wahi amasoibada achawa maral thaijinba numitni sel maram chadana chatpa miwa misa taba numitni thabak masadi pangthoklagani pakhang leisabisingi oina warawnagani mahiroisingi oina wakhal fakchingani kanarasi section hotna jarabadi afava phal fanglagani mingchat hengatpa changyeng mai pakpa arapa chatpa mitinabada kanaba fangba numitni pakhang leisabisingi oina machanagani mahiroisingi oina lausing hengatlagani tularasi charak chahing naiba marakta tharam kharadi pangthoklagani sel pithok pisinda hai singani yengsinbasu yamlagani pakhang leisabisingi oina lawtonagani mahiroisingi oina hotnaningloi brisik rasi khananingba warauba loinaragani sel fangba thabakara mai pakna pangthokpa lusingbasingna nungsibiba numitni migi mateng pangluganu gari tapna thawgani pakhang leisabisingi oina warawnagani mahiroisingi oina wakhal charangnagani dhanurasi khudongchaba thengnaba thabak mai pakna pangthokpa maruptagi mateng fangba ithak thongba tinabasingna chanbiba numitni vote leiba yagani pakhang leisabisingi oina nungsinagani mahiroising oina hotnaningani makarasi hakchang wakhal thabakta afava oiragani mingchat hengatpa singthabibada yawba changyengnabada mai pakpa marup mafam phagatpa numitni pakhang leisabisingi oina wakhal chanagani mahiroising oina lausing hengatlagani kumbarasi chawkhatpa phagatpa aruba thabak pangthokpa maruptagi mateng phangba minasak khangbiba hengatpa numitni imungda santi leiragani pakhang leisabisingi oina nungsinagani mahiroisingi oina budi chawkhatlagani aroibada minarasi wa ngangbada mi loinabada haisingdrabadi aran batagangani sel chatpa kok saba miwa misa taba sokan manumini changjarak pakang khaluganu pakhang leisabisingi oina muknagani mahiroisingi oina hotnaningloi masini pujarakli bangasi matam matamgi wafam rasifal nungtigi fongliba pause singdagi lawthokchaba maroiba pau tabiriba amadi mityang tabiriba singbu nirmala thangdamna amuka hanna karumjari. Under 12 Manipuri Folk Dance Competition 2024-25 Lakliba March ki tang kun manga English singani kun manga da Library and Information Center Kaksing da pangthok chagadori Sinjalang jariba Kids Culture and Academy Kaksing Manipur Under 12 Manipuri Folk Dance Competition asigi chana kanglor khara haijarabada masagi sahi taraga nithoi phawbagi manungda leiba singna group dance asida saruk yaba yagani Group dance asigi duration na minute nipani gina minute tara phawbadu pijari Registration fee sugatagi lupa chongan Last date of registration Lakliba March ki tang manga English singani kun manga Online registration ki dama khudong sab supijari 708-566-9220 Amukana 708-566-9220 Form phangbiga dama mafam sing Library Theatre Kaksing Image TV Kaksing Diamond TV Khongjau Competition asigi dama case prize ahanbada lupa lising tara ani subada lupa lising nipa ahum subada lupa lising taru Akupa marol gidama 7085-669-220 loinana
8787885529. Hui ama mangkre. Hui ase Kaksing Bazar gi traffic point gi opposite leba pharmacy dagi pot leiring eda amadi hui ase maning pangna kumtharaga Kaksing gi auto parking adoi fawbada chenchin ki kanagumagi imung manungda hui ase changduna phajin punchin biwa leirabadi 9378117805 amadi 7630840562 hariba number asida pau pibi awaman matik chana pijagan natraga Diamond TV amadi WAHONG radio da pau pibi Siri Hari Saranam Srimati Thokchom Ongbi Gambhini Devina Mahaki Nungsijaraba Imung Manung Sagai Nate amadi Maru Mapang Khwai Punama Puthadok Piramlaga Haukiba Tang ama tha uhum English singani kunga manga lamtagi nini panba thangja numita Brindaban Prapti oikre chaliba Mars ki tang manga tha uhum English singani kunga manga lamtagi taruni panba yumsake sanumita asti sanjay lakhucharaba matu lakliba Mars ki tang tara humdoi English singani kunga manga lamtagi tara marini panba sagol se numita swarda din thogle numit asida lekhidrabagi atma santi gi damak ngamjaba hai lekharadang Siri Hari ki charanda Hari Sankritan galoina nakachagadori Upalakes da Brahman Vaishnav Ahalaman Imai Bel Marumapang Khwai Punumangna Matam chana lengbirakuna Hari Nam Sarvan Tawiranaba Diamond TV WAHONG radio gi thongda Paujenjari ba Thokchom Nabasing Machanupa Thokchom Kanta Singh Machanupa Thokchom Ongbi Devla Devi Mamongnupi Thokchom Ongbi Nungsi Devi Mamongnupi Ningthokjom Ongbi Nandita Devi Machanupi Nangom Ongbi Melody Devi Machanupi Thokchom Beauty Devi Masunupi Thokchom Soma Elias Tobi Devi Masunupi Thokchom Jogita Devi Masunupi Khangabok Mayelikai Eastern Lily Drinking Water gi Anauba Ezen Mangagi Mafam Miyam da Pizari Eastern Lily Drinking Water Pambi Bisinga Pungdong Bamgi Oina 8131915180 Lighting Enterprises Pungdong Bamdagi Fangbigani Ani Shube Ezen na Water Wall Kanchipur Imphal West Mobile number 70052560334 Ahum Shubuda Kongapat Mayai Lekai near Primary Health Center Imphal West Mobile number 8258932950 Sagolban gi oina Belonas Bank Sagolban Tera Pukrambam Lerak Mobile number 70050966275 Manga Subuda Kongman Mangjil Zone 1 Imphal East Mobile number 70856587732 Panjaribe Ejen Manga Asi Lily Drinking Water yu oina Inong nong hangdok chaba Ejen Singi Mafam Singas de Gedo Madumna Eastern Lily Drinking Water Gedamak Pau Pobiu Media Computer and Electronics recognized by SCVT Government of Manipur Uripok Toram Mamlekai near Flyover Bridge Media Computer and Electronics ta Mahuk Shagumna Computer ki classes sing Hausergani Course sing di Office Automation CCC 2 months Spoken English 2 months Tele with Accounting 2 months Certificate course on Computer Application CCCA 6 months DTP Desktop Publishing 4 months Multimedia and Videography 2 to 4 months DCA Diploma in Computer Application COPA Computer Operator and Programming Assistant 1 year Shatra amagi system amagi khudongchaba pizari Certified oiraba mahiroi lising kungi mathakta puthokraba mafam amadi ayamana government amadi private sector singda thabak pikraba institute amani khwaidigi liraba government recognized oiraba institute amani hariba sigi admission hangdukchari ngasi mak registration tobi mafam asida assemble desktop laptop loinana laptop yadraba singi partnership basu phangbigani akopa marol gidama call tobiyo 961251085 loinana 8132092415 Media Computers and Electronics recognized by SCVT Government of Manipur Oripo Flyover Bridge Food Point Imphal Hello everyone Nangi yumda plastic ki potlam kayam lai Nong hek ngan badagi hauraga season nariba brush tagi hauraga imung nuda lai riba plastic ki potlam singda masingam da thiyune kayam lairam gani habada nang khangan Picnic spot mafam da chaiba plastic kayama turel da tawtharagliba bottle mayam do nang thajabibra nangna thantana lang thokpane na khalliba adubu nangum makya aduna amamtang lang thokpada ngasidi chingpat turel pundamak plastic ngakta ngaikre recycle tawna bagi da makta mafam chana thamliba dustbin do maduda plastic to thadabidadana nangna pungchai da chai thoraklagadi ado madom na sagadar yumdo nongmadi soiroi plastic matakta sarkan nangna pambi amatang thaningasu layamtang thaningasu hayamtang thaningasu plastic matakta soidana tharakani kiningai oiraba saktam do amuk tang mit uisanduna khanbiyune
Tangai fadana sisinada yadadana sisinakhraba plastic sing mafam chana thambiyo amadi sisinakhraba plastic bottle sing recycle gi damakta thabliba plastic bottle bank da hapchinbiyo. ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯄ꯭ꯂꯥꯁꯇꯤꯛ ꯊꯥꯗꯣꯛꯑꯁꯤ ꯄꯥꯎꯖꯦꯟꯖꯔꯤꯕ ꯃꯅꯤꯄꯨꯔ ꯄꯣꯂꯨꯁꯟ